Security force na ching amadi tam animakta thiba humbagi thabak chathabada khulai kaya marum phagatkhre hairi. Ain kaina pariba kuchu khulai sing pikhalaknaba state asigi governor na Thakhiba Matam Ngarang Nungthil Pung marida Loikhre matung security gi apunba kangbu amana Imphal West, Imphal East, Surachandpur, Thoubal, Kakching, Kangpokpi, Bisnupur, Jiribam amasung Tamenglong district ki mafam kayada thiba humbagi thabak chathaki maduda punna khulai kunthra taruk nongmai maru chamaga kunmapan pokhaiba yaba machak taret atai polam kunmathoi amasung bangkar tara manga thugai ki hairi Imphal West District ki Lamsang Police Station gi manung channa leiba Moidang Poktagi .32 pistol ama barrel gun manga grenade ahum amadi nongmai maru sing fagat pangam ki hairi Imphal East District ki Lamlai Police Station gi manung channa leiba Sawombung Faurabi Khuldagi magazine yawa 7.62 mm SLR ama magazine ani ga loinana carbine ama 9 mm pistol ani hand grenade ani amasung nongmai maru kaya maru fagat pangam ki hairi Thoubal District ki Nongpok Sekmai PS ki manung channa leiba Langmai Tek Yerum Chingdagi magazine yawba insas rifle ama magazine yawba carbine ama single barrel nongmai ani revolver ama fire gun ama hand grenade ani nongmai maru sing wireless set amadi atai polam kaya fagat pangamki Kangpokpi District ki Tengkang Khuldagi SLR ani Pompi ani wireless handset ama nongmai maru sing fagat pangamki District asigi Harautelda Ain kaina saramba bangkar ahum amasung ke langom amasung kangjengda saramba bangkar tara nithoi punna bangkar tramanga thugai ki hairi Tamenglong District ki Kaimai Police Station gi Tarbung Khuldagi single barrel nongmai mari semdoklaba rifle ama nongmai maru amasung wireless ani fagat pangam ki hairi